Ngasi tarik mapan irai numit asigi rasifal pizari. Mes rasigi oina wakal loksing thokpa tabak tawbada mai pakpa numini imung manungga nungai taba laitana bohono. Bris rasigi oina sel thum amasung imung manunggi mari phagat chagani haksangi phibam phagatkani. Mithun rasigi oina wachat wanombagi matangda wari sanaba mai pakani tabak amagi wasak lobadi tawgno. Karkat rasigi oina pukning wakal laita daba numitni pukninggi ihul amasung sading laksinjau singha rasigi oina government ka mari leinaba thabak sing amasung atai thabak kharada lusingbadi kanai. Kainya rasigi oina wana su nombagi thabak sing kanaba phangani pukning hantha hanba wakal khaloidabani. Tula rasigi oina afaba amasung phattaba animaki yasinnaraga lei sel thungi damaktadi siksinjaba phai. Brisik rasigi oina lamchat sajatta ahongba puraknaba honajarabadi sel thadaba yaba oi. Danu rasigi oina tawjaba thabakta kanajaba daw yaba numitni lamchatpada kanaba phangani. Makar rasigi oina thabakki potlum hengalakani pukning ingthana amasung wakal leitaraba thabak tawba phai. Kumbara sigi oina marup mapang sagai nataiga mukna dana bahonau social life ti phagatsagani. Minara sigi oina senthok lambi hengalakani tawbadadi pukning damon mon khalak pasing tapthana bohnagadabani.